Humdraka Mapan Suba Indian National Trade Union Congress ki Foundation Day na Lakpada Manipur Dasu Indian National Trade Union Congress Manipur branch na MAPUNG na SINDUNA Minor Irrigation Department Office Complex ta Foundation Day ki THOURAM PANGTHOKHRE ngasi INTUC ki Foundation Day NUMIT ASHIDA INTUC ki MAKHA da LEIBA TONGANBA Union SHING MIHUT SINGH SARUK YADUNA PANGTHOKHIBA THOURAM ADUDA INTUC MANIPUR branch ki President Y RANAPRATAP SINGH INTUC MANIPUR branch ki General Secretary SHAGOLSHEM SHANJIT AMADI INTUC MANIPUR branch ki Legal and Advisors OIRIBA Iron PVShu SINGH AMADI MAD President H.BALESHOR na chingba masak naiba miyoi kaya na SARUK YADUNA achamba THOURAM amaga loinana Foundation Day asi mapung fana pangthokre THOURAM aduga mari leinana Indian National Trade Union Congress Manipur branch ki President Y RANAPRATAP na phongdokhibada kumja lising amaga chamapan ga nifugotaret mi tang ahumdagi Indian National Trade Union linkhalakpada numit adudagi ngasi fawba union asi miyamgi yaifanaba matamatamgi oiba chawkhatnaba thabak kaya tawduna lakli union asibu miyam ani thokpagi uriba adu aranbani state asigi branch ki president oina thawpugadaba state asi leiriba miyoi singna khanjagadab National President ki ayaba yaudana state as president oina miyoi kana amata hapakpasu leitri aduga handak Indian National Trade Union Congress ming lauraga BT Rota LEIBA Congress Bhawan handak MPCC president yauna oikiba su laibak thiba Congress ki Trade Union amabu Congress kahandaba asi laibak macha tadaba Congress ki ideology bu khangdaba miyoi aba tawshini haina mahakna makha tana phongdokhi Indian National Trade Union Congress kay dungi da suwa ani shuti ay hayat solo kama ay hajake matamamada kurai gi NGB joina INTUC Manipur branch ki president na thoe madu ko na matamda sector ga ma adum ya gite aduga bi wasai ko gi publicity secretary na bi gi ba INTUC branch ki president gi jide ko gi soil ji gi lamdam ji gi sinni hin khande ga da bani aduga national na hapa matamda matamamada President ki hamji ki matang yam chaye na yam lai gare aduna hauji akoi gi da kachu do pa 1947 legi likatpa Dr. G Sanjiba Reddy na masa gi sei kuthra ga mari chupna hauji president oina leiriba chimba sigi ayaba yauduna Manipur tonganba president gi phamamata alla hapa kuchu leite hauji je Indian National Trade Union Congress Manipur branch ki president adum oiri aduna masini koina sengto ini mase sigum bada kalima tamda INTUC Manipur branch ki president jideda karigumba sayenaba amma bawlite Dr. G Sanjiba Reddy aina ngasai kutin hajariba sigi nupa sigi na mala luching bani mala luching basi makada akoi kudimak yam bhajana in well and good relation da akoi dum chathari aduga akoi gi chi tenor si sei ahum kuding gi tenor ne adu sei ahum gi tenor bani na sei handak ki tamsi hogi bada tawgi bada handak ki tam 2026 sure aduna aikoi after the lunch ki matung da aikoi office bya kalani adu press ki media da so koi loini gi honjarani adu akoi gi list jo